DM University campus tagi AMSU Headquarter Athubada Eviction Toubiyu DMU Maheiroising DM University ki campus manungda AMSU ki Headquarter illegal encroach tawduna laisinbana maram oiraga University asigi Maheiroising gi academic environment da akaiba kaya pire AMSU gi manunggi oiba irang kaya ama ngaihak leitana thokpana maram oiraga Maheiroising asigi academic environment asida achauba singnaba ma oiragli haina DMU Student Association ki President na thadorokpa cherol amana phongdorokle AMSU ki Headquarter da police thamjinduna CRPC ki section 194 chalai ribasi AMSU ki campus tani haina loba yaroi si DM University ki campus tane University amagi campus ta CRPC ki section 194 chalai basi puwari da tang na thokpa thokdok amane pumnamak asigi daita Maheiroilup asigi office illegal encroach tawduna DM University campus asida laisinbane asigumba phibam asida matau karamna mahi masing tamba lakadoriba haiba se University asigi Maheiroi khudingmakta yamna chawba wahang ama oinarakle hiram asigi mari leinaba panba yai madude haukiba 2021 gi June 9 da AMSU gi Headquarter da hand grenade na langsilamkiba leirabane matau asigumna Maheiroising asibu aki tujungbagi masak oiraklaba phauba paleba lenga kasina tumina leithokliba se khwaidagi laibak thibane University asigi amade Maheiroi khunai gi khanduna hairiba AMSU Headquarter asibu DM University campus tagi athuba matamda evict tawduna University asidagi mangluraba academic atmosphere asi amuk na hongnana semgat piyu haina DM University Student Association na paliba lenga kasigi pukning singsinjari ngaihak leitana charangna bathokpa sina Maheiroi khunaida piriba chaitheng asi lengak na khangbiyu illegal encroachment asibu athubada eviction tawbiyu AMSU gi office ta thamliba thingba sing athubada lengak na handokpiyu committee tha asigi taraga mapandagi hauduna ngasi phauba DM University campus ta lairiba AMSU Headquarter gi office ta leingak na CRPC gi section 194 gi makhada mi sangthok changsinda athingba thamlagli ba si leingak na thubada handokpi yu haina AMSU Bisnupur District Committee gi Organization Secretary Rabina Nepram na phongdokre DM Commerce ki playground da pangthokiba District manga Imphal East, Imphal West, Thoubal, Kaching amasung Bisnupur da lairiba AMSU gi District Committee singi oiba pau gi mifam amada mahakna makha taraduna nungaitaba thokdok ama tha asigi tarada AMSU gi office ta thokre AMSU ga mari leinadaba miyoi kharana laklaga AMSU gi thopuriba miyoi singbu maram chadana lokthokle haiduna khongjang changsin ki ba thokdok adu yaning de sarkar na office asibu CRPC gi section 194 gi makhada thingba thamle haiduna AMSU gi office ta Maheiroilup asigi thomi sing ngasi phauba changhandana thamlakle maram aduna office asi leingak na thuba matam gi manungda CRPC gi athingba si loktoklaba matung mausagum Maheiroising na AMSU gi office ta changhanaba thoksil leingak na sinbi yu haiki naga issue gi waroi laktana mikhal thengnaba nungai roi Nagaland da waroi purakpagi leiriba miyam gi apamba madi aningba singna Nagaland gi legislature sing amasung minister sing da akanba ithil pibaga loinana waroi hana leitrabadi political party pumdamaki miyoi singna mikhal thengnaba kaya nungai roidabagi phibam da leire haukiba chahi 2018 da pangthokiba Nagaland State Assembly election da BJP amasung Chief Minister Toubiyu na lusingba NDPP gi akanba kholau waroi gi damak mikhal haibasina oikhibane haukiba ningthokaba numita Delhi da Union Home Minister Amit Shah ga unabada Rio na lusingba member taraga mathoina saba core committee na waroi ama leitana nagami yam amade mikhal thengnaba ngamloi haiba wafam thamki haina pawgi likhun singna phongdorokle adubu wafam aduda center na react tawduna aikoina thengthan banate aikoina karamba kanda thengthan khre India government ki de ngasi oirabasu sign tawna thaurang tawduna lei haiba wafam thamking NSCN IM na hauki bachahi 2019 da naga singi tongan ba firal amasung tongan ba constitution gi demand tawduna lakpaga loinana demand sing adu center na yamna kanna yadana lakle naga singi mihut kangbu adu da center na hojik pi ba yadabadu hayeng su pi ba yaroi matung da su pi ba yaroi haiba wafam taseng na thamke naga lusingba sing adu da athuba matamda NSCN IM gi lusingba sing unaduna oiba yaba wafam lomda mai onsinaba taksinaba khangan ke haukiba August 5 da Naga People's Action Committee na Dimapur da mai pakna pangthokiba rally amada saruk yakiba ayamba speaker sing amasung community leader sing na athuba matamda waroi ama purakpagi apamba phongdokhe mamangi chayol Chief Minister Toubiyu na lusingba India government ke interlocutor AK Misra unakibaga loinana maduda waroi purakpa yaba formulation paper ama sinakhiba nei haujikti waroi purakpa haibasida leiriba wafam de NSCN IM gi lusingba Twing Island Muibana Center gi wafam yahanbada tari
Manipur land revenue tax gurung chatlei lam mapusing na tax thinadre lam mapusing na matam chana tax TV dagade state ki sel thum gi awaba ko kaneng Imphal Smart City gi e-cycle chama chen khrei Athubada yorok lagane Khemsan online building permission system tha sigi taraga manga da hogdok lagane Imphal Smart City gi oina sizinanaba mapan lamdagi e-cycle chama chen khrei Athuba matamda launch tawduna sizinaba horagani haina Mahut Minister Yumnam Khemsan phongdok khrei Konung mamangda laiba City Convention Center da pangthokiba Manipur Architect Forum gi mapan laksuba mapokumun ge loinana Discussion on Imphal Municipal Corporation Building by Laws Haiba Hiramda Khanabagi Thauramda Athoiba Mithungi Warol Piraduna Minister Khemsana Hai Manipurda online building permission system tha asigi taraga mangada launch tawragani amadi chayol amagi matungda miyamda Mapung phana kanaba phangalagane experience lairaba singna pibo akhal loksing kaya loksinduna aphaba smart city ama ohenba mathau tai Imphal City asibu masak thokna thamba ngamnabagi damak laingak asinasu thabak kaya paikhatle Ukhrul gi Mapum High School gi oja manga leibagi manungda mari de amuk phauba Maheiroising na masak ukhidre Ukhrul district ki manung chanba Mapum khulda leiba lainga ki amata ngairaba school odiba Mapum High School da oja manga leibagi manungda mari de posting hek pibadagi ngasi phauba school da lakhidabana Maheiroising na masak uge phangdri haire upai leitaduna khuladu gi Maheiroising gi lupna sinduna lanai oja neklaga mahi tambire officer sing da chief minister gi wafam Kathok pagaloina na mathau tawna bagi damak achumba promotion ki system ama haudok pa mathau tare Manipur lainga ki loisang sing da thabak tawriba employees sing na hainingba masung kathok pagaloina na makhoi gi mathau pangthok na bagi damak promotion pi bagi achumba system ama haudok tuna chana han bagi mathau tare haina chief minister N Birena ngarang mahakki secretariat ta pangthokiba state asigi Manipur Civil Service MCS amasung Manipur Police Service MPS officer singgi Smart Performance Appraisal Report Recording Online Window Spero launch tawbagi thauramda MCS amasung MPS officer singa hagthengnana wari sanaduna phongdokhrei MSSA gi Siswak strike numit 10 suraklei hena kanba khongjang changsinaba warep lawkhrei Manipur Secretariat Service Association MSSA na chaliba tha sigi manga dagi matam kaktana Siswak strike changsin khibana maram oiraga lainga ki thabak thauram sing paikhatpada Chauna apan bathok le administration gi yanglen saru edivo office asigi sinmi singna changsilaki ba khongjang numit 10 sujilak pagaloina na office asina tawgadaba thabak thauram sing paralyze oire masina maram oraga hiram khuding makta chauna akai bathokal le maruina pension phanglaba miyoi sing gi khudong jadaba sing loisin bangam dabana pension loba yadaba gi phibam amada lehelle masida natana lainga ki thabak thauram singa mari leinana kaithorakadaba senpham sing kaithokpa yadaba na chauna khudong chadaba thokal le Ngarang su Secretariat Service ki masing yamlaba sinmi singna office mamangda wakat mifam changsin ki MSSA na demand mapal taladuna changsilagliba Siswak strike Manipur laingak na yasinaba purangnaba sinbidraga de makhal makha kayagi khongjang changsilagani haina Association asigi General Secretary Saurakpam Rabi na phongdorok le Aroibada tabi ribapum namagpo thagachari